ꯌꯣꯜꯂꯣꯏꯔꯣ ꯌꯣꯜꯂꯣꯏꯗ ꯑꯩꯗꯤ ꯍꯦꯛꯅꯤꯡꯗꯕꯅꯦꯕ ꯅꯪꯅ ꯍꯦꯛꯀꯅꯣ ꯑꯗꯨꯝ ꯍꯥꯏ ꯅꯠꯇꯦ ꯁꯨꯃꯥꯏ ꯄꯥꯟꯕ ꯐꯖꯩ ꯀꯦꯜꯂꯦ ꯂꯣꯏꯅ ꯑꯉꯥꯡꯕꯁꯤꯡꯁꯦ ꯃꯈꯥꯗ ꯀꯦꯜꯂꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯦꯛꯀꯅꯨ ꯍꯥꯏꯗꯅ ꯐꯖꯔꯤꯕ ꯌꯦꯡꯕꯗ ꯃꯣꯔꯣꯛ ꯄꯥꯝꯕꯤꯅ ꯅꯉꯣꯟꯗꯩ ꯋꯥꯡꯈꯤꯕ ꯍꯥꯏꯁꯦ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯩꯅ ꯃꯣꯔꯣꯛꯁꯤꯗ ꯍꯥꯏꯗꯤ ꯃꯊꯛꯇꯅꯦ ꯑꯩꯅ ꯃꯈꯥꯗꯅꯤ ꯂꯦꯞꯄꯤꯁꯦ ꯑꯣꯍꯣ ꯆꯨꯝꯃꯤ ꯀꯥꯎꯏ ꯑꯩꯉꯣꯟꯗꯩꯁꯨ ꯋꯥꯡꯉꯅꯤ ꯑꯗꯨꯗꯤ ꯋꯥꯡꯉꯅꯤ ꯃꯣꯔꯣꯛꯁꯦ ꯋꯥꯡꯈ꯭ꯔꯦ ꯑꯥꯗ ꯋꯥꯡꯈ꯭ꯔꯦ ꯋꯥꯡꯁꯨ ꯋꯥꯡꯈ꯭ꯔꯦꯕ ꯃꯥ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯃꯔꯛꯇ ꯅꯦꯝꯇꯛ ꯇꯧꯖꯕꯤ ꯅꯪꯅ ꯃꯍꯩ ꯃꯔꯣꯡ ꯍꯦꯛꯄꯒꯤ ꯈꯨꯐꯖꯁꯤꯗꯤ ꯑꯩ ꯄꯤꯛꯆꯔꯁꯨ ꯀꯔꯤꯒ ꯑꯩꯅ ꯊꯥꯡ ꯆꯥꯡꯗꯝ ꯄꯣꯠꯈꯩꯗꯤ ꯋꯥꯡꯈ꯭ꯔꯦ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯅꯤ ꯇꯅꯧ ꯇꯅꯧꯔꯕꯤ ꯄꯤꯛꯇꯛ ꯇꯧꯕꯤ ꯅꯈꯨꯠꯇꯨꯅ ꯊꯥꯈꯤꯕ ꯃꯣꯔꯣꯛ ꯁꯔꯦꯞ ꯃꯄꯨꯡ ꯐꯥꯗꯅ ꯄꯥꯜꯂꯤꯗꯣ ꯉꯁꯤꯗꯤ ꯁꯥꯕꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠꯁꯤꯗ ꯅꯈꯨꯠ ꯄꯦꯟꯅ ꯍꯦꯛꯂꯒ ꯌꯣꯜꯂꯣꯅꯦ ꯃꯣꯔꯣꯛꯇꯨ ꯏꯕꯦꯝꯃ ꯑꯗꯨꯒ ꯃꯣꯕꯥꯏꯜꯗ ꯈꯟꯕꯤꯔꯣ ꯐꯤꯗꯨꯛ ꯏꯟꯅꯕꯤ ꯐꯖ ꯐꯖꯕ ꯃꯣꯔꯣꯛ ꯌꯣꯜꯂꯛꯏꯅꯦ ꯁꯤ ꯂꯩꯗꯕ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯎꯝ ꯅꯪ ꯍꯦꯜꯂꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯁꯦ ꯁꯤꯜꯆꯔꯗ ꯆꯠꯂꯤꯅꯤꯀꯣ ꯑꯩꯒ ꯗꯥꯒ ꯑꯗꯒꯤ ꯏꯆꯥꯊꯣꯏꯕꯤꯒꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯤꯅꯦ ꯑꯕꯨꯡꯉꯣꯗꯤ ꯆꯠꯇ꯭ꯔꯦ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯌꯨꯝꯗꯁꯨ ꯃꯤ ꯃꯁꯪꯗꯕ ꯌꯥꯗꯕꯀꯣ ꯒꯥꯔꯤꯗꯨꯁꯨ ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯆꯟꯗꯕꯅꯤꯅ ꯑꯗꯣ ꯏꯆꯥꯊꯣꯏꯕꯤꯗꯤ ꯃꯕꯨꯡꯒ ꯂꯩꯍꯧꯕꯗꯣ ꯑꯗꯨꯝ ꯃꯆꯤꯟ ꯃꯕꯥꯏꯗꯣ ꯈꯔꯗꯤ ꯈꯠꯅꯩꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯃꯥ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯜꯆꯔ ꯆꯠꯂꯤꯁꯦ ꯃꯌꯥꯝ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯥꯁꯦ ꯁꯥꯏꯌꯦꯕꯀꯣ ꯍꯥꯏꯅ ꯀꯥꯟꯅꯗꯦꯕ ꯑꯗꯣ ꯑꯩꯒ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯀꯨꯏꯔꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯈꯥꯛꯇꯤ ꯀꯨꯏꯔꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯊꯕꯛ ꯀꯟꯖꯕꯒ ꯑꯗꯨꯒꯤ ꯑꯩꯒꯤ ꯑꯦꯗꯤꯠ ꯇꯧꯕ ꯈꯣꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯒꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯁꯦ ꯈꯔ ꯂꯦꯠ ꯑꯣꯏꯔꯦ ꯊꯥꯡꯒꯠꯂꯛꯄꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯂꯨꯄꯥꯕꯥꯔꯤ ꯔꯣꯝꯗꯒꯤ ꯆꯠꯂꯤꯅꯦ ꯂꯨꯄꯥꯕꯥꯔꯤꯒꯤ ꯊꯣꯡ ꯂꯣꯟꯁꯇꯣ ꯂꯥꯜꯂꯦ ꯂꯣꯟꯁꯇꯣ ꯂꯥꯟꯊꯣꯛꯑꯒ ꯏꯆꯥꯇꯣꯝꯕꯤꯒ ꯑꯩꯒ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯗꯥꯅ ꯒꯥꯔꯤ ꯊꯧꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥꯇꯣꯝꯕꯤꯁꯦ ꯂꯥꯎꯅꯔꯤꯅꯦ ꯁꯤꯗ ꯁꯣꯝꯗ ꯀꯥꯈꯠꯇꯦ ꯇꯧꯏꯕꯀꯣ ꯃꯥꯁꯦ ꯑꯣꯟꯊꯔꯛꯑꯗꯤ ꯍꯥꯏꯅ ꯀꯤꯔꯦ ꯂꯥꯎꯅꯔꯤꯅꯦꯕ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯠꯂꯦ ꯑꯩꯈꯣꯏ ꯗꯥꯗꯨ ꯁꯤꯗ ꯆꯠꯂꯤꯀꯣ ꯁꯥꯇ꯭ꯔꯁꯦ ꯏꯃꯨꯡ ꯃꯌꯥꯝ ꯅꯨꯡꯁꯥꯁꯦ ꯈꯨꯠꯁꯥ ꯑꯃ ꯇꯧꯋꯦ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯗꯅꯀꯣ ꯃꯥꯏ ꯃꯤꯠꯀꯁꯦ ꯂꯣꯏ ꯈꯨꯝꯖꯤꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯜꯆꯔ ꯆꯠꯂꯤꯁꯦ ꯑꯩꯒꯤ ꯇꯦꯂꯔꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯐꯤꯔꯣꯜ ꯂꯧꯕ ꯆꯠꯂꯤꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯗꯥꯒꯤꯁꯨ ꯀꯣꯟꯖꯪꯒꯤ ꯄꯣꯠꯆꯩ ꯃꯥꯁꯨ ꯂꯧꯒꯗꯕ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯦ ꯆꯠꯂꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯌꯧꯅ ꯇꯦꯂꯔꯒꯤ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯂꯩꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯀꯥꯟꯗ ꯁꯤꯒ 2020ꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯕꯤꯁꯥꯜ ꯃꯥꯔꯀꯦꯠꯀꯤ ꯍꯦꯛ ꯁꯥꯏꯠꯇ ꯂꯩꯕꯅꯦꯕ ꯑꯗꯨꯒꯩꯗꯨꯒ ꯆꯪꯉꯦ ꯑꯗꯨꯒꯩꯗꯨꯒ ꯆꯪꯉꯒ ꯑꯩꯅ ꯄꯣꯠꯆꯩ ꯈꯔ ꯂꯧꯒꯗꯕ ꯂꯧꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯄꯣꯠꯆꯩ ꯃꯅꯨꯡꯗ ꯂꯩꯁꯦ ꯎꯔꯕ ꯑꯩꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯀꯦꯞꯆꯔ ꯇꯧꯕꯤꯔꯝꯃꯦ ꯚꯤꯗꯤꯑꯣꯁꯦꯀꯣ ꯋꯥꯡ ꯆꯥꯎꯕꯅꯤꯅ ꯑꯩꯁꯦ ꯐꯖꯅ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯑꯁꯨꯃꯥꯏꯅ ꯄꯣꯠꯆꯩ 2020ꯒꯤ ꯄꯣꯠꯆꯩꯁꯦ ꯑꯩꯁꯦ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯂꯧꯋꯦꯕꯀꯣ ꯁꯤꯗꯒꯤ ꯀ꯭ꯂꯤꯞ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯦ ꯌꯥꯝ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯁꯨꯅꯥꯏꯗꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯑꯩꯅ 20ꯒꯤ ꯀ꯭ꯂꯤꯞꯀ ꯂꯧꯔꯤꯁꯦ ꯁꯝ ꯍꯥꯡꯅꯕꯤꯒ ꯂꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯤꯒ 50ꯒ ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯀꯥꯟꯅꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯈꯔ ꯌꯥꯝꯅ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯃꯌꯥꯝ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤꯀꯣ ꯐꯣꯟ ꯑꯃ ꯂꯧꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯄꯅꯦ ꯀꯩꯅꯣꯗ ꯔꯤꯂꯥꯏꯟꯁꯇꯀꯣ ꯑꯗꯣ ꯆꯪꯉꯒ ꯁꯤꯗꯒꯤ ꯃꯣꯕꯥꯏꯜꯁꯦ ꯌꯦꯡꯉꯤ ꯑꯩꯁꯦ ꯑꯩꯅ ꯃꯣꯕꯥꯏꯜ ꯂꯧꯕꯅꯦ ꯑꯩ ꯆꯠꯂꯤꯁꯦ ꯑꯥꯏꯐꯣꯟ ꯂꯧꯒꯦ ꯍꯥꯏꯅꯗꯤ ꯆꯠꯄꯅꯦꯕꯀꯣ ꯑꯥꯏꯐꯣꯟꯁꯦ ꯄꯨꯔꯥ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯆꯠꯂꯒꯗꯤ ꯌꯧꯔꯒꯗꯤ ꯃꯣꯏ ꯃꯌꯥꯝꯒ ꯇꯥꯟꯅꯕꯗꯀꯣ ꯃꯣꯏꯅ ꯑꯥꯏꯐꯣꯟꯁꯨ ꯐꯠꯇꯕ ꯅꯠꯇꯦ ꯌꯥꯝ ꯐꯩꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯥꯝꯁꯨꯡꯁꯤꯅ ꯍꯦꯟꯅ ꯐꯕꯗꯣ ꯑꯣꯏ ꯍꯥꯏꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯒꯔꯒꯤꯗꯤꯀꯣ ꯁꯥꯝꯁꯨꯡꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯄꯣꯠꯇꯣ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯍꯣꯏ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐꯣꯟꯁꯦ ꯌꯦꯡꯅꯔꯤꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯗ ꯂꯩꯔꯝꯃꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯉꯥꯡꯅꯕ ꯁꯛꯅꯕ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯩꯇꯩ ꯏꯁꯥ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯂꯩꯔꯕꯅꯤꯅꯀꯣ ꯍꯤꯔꯝꯗ ꯉꯥꯡꯅꯕꯗꯣ ꯇꯥꯟꯅꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ
ꯑꯗꯨꯅ ꯁꯤꯗ ꯆꯪꯉꯦ ꯆꯪꯉꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒ ꯗꯥꯒ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥꯇꯣꯝꯕꯤꯅ ꯑꯁꯤꯒ ꯃꯥꯅ ꯀꯦꯞꯆꯔ ꯇꯧꯕꯤꯔꯝꯃꯤꯅꯦ ꯑꯗꯣ ꯃꯥꯒꯤ ꯇꯧꯔꯤꯁꯦ ꯀꯥꯔꯇꯨꯟ ꯊꯥꯔꯤ ꯈꯣꯠꯂꯤꯒꯤ ꯇꯤꯚꯤꯁꯤꯗ ꯃꯥꯅ ꯆꯠꯂꯒ ꯃꯥꯅ ꯀꯣꯏꯖꯦꯡ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯐꯣꯟ ꯉꯥꯛꯇꯅꯤꯀꯣ ꯑꯄꯥꯝꯕꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇ ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇ ꯂꯣꯏꯅ ꯍꯦꯛ ꯄꯥꯝꯃꯤ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃꯈꯛꯇꯤ ꯆꯨꯁ ꯇꯧꯔꯅꯤ ꯍꯥꯏꯅ ꯗꯥꯈꯋꯥꯅꯤꯁꯦ ꯌꯦꯡꯅꯔꯤ ꯃꯣꯏꯒ ꯇꯥꯟꯅꯔꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯁꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯐꯣꯟ ꯂꯧꯔꯛꯏꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯌꯥꯎꯔꯦꯀꯣ ꯑꯩꯒꯤ YT ꯗꯒꯤ ꯏꯟꯀꯝ ꯂꯥꯛꯄ ꯄ꯭ꯂꯁ ꯗꯥꯅꯁꯨ ꯍꯥꯞꯄꯤꯔꯦ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯣꯟꯁꯦ ꯂꯧꯖꯕ ꯉꯝꯃꯤꯅꯤꯀꯣ ꯑꯗꯣ ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯛꯑꯅꯦꯕꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯍꯥꯟꯉꯩꯒꯤꯗꯤ ꯑꯩꯅ ꯐꯣꯟꯗꯣ ꯑꯐꯕ ꯑꯃ ꯂꯧꯕ ꯉꯝꯗꯕꯀꯣ ꯑꯗꯣ ꯗꯥꯅꯁꯨ कन्ना हाय लौरसी जहाँ तौना लौरसी हाइना तौदना दुमाइना तौरगा लौजरे दो मयामनासु नुसिबिबना ए लौबा ngamjaribanikko thank you so much mayam do tungnaw phawba tum mayamna ibu nusibiduna full support tobiduna chatpiuko do hoji daga moigi bhaiya siga tanari bako phone se karino habdo tanari moi jam clear oi kholi photos khangde video khangde jamna clear oi khole haina dugi tana khonna kana tawrebako ado aduni mayam do aina hoji namiba phone sidi aigi hanagi phone du gi kenone ko aduna mayek singwadi khatang budi walamgani doirega su yam dinungsi ko si phone sidagi hawdokhibani aigi kaino se ko YT se ko aina channel pai base yam nuksi jane si phone si ko mirai be yadaba phone ne hai tare do adune do smaina phone lowba haise matam yam changya bako अदुगी फमना मु ngaire khole do da mu sona mu chali tawna leire de chatomi ga daga samai tawna la e ado mayam dum jengsi I ngasi blog se ko ये पीड़े तो ना बुंदा फाइनली मैम आई फोन तो सिगा लेरे अनबॉक्सिंग से अना मोय आगे मफम दम तौरेबको कईना हाइदि मोयदा फोन से सेटिंग अमा तौब खोप पुरा मोयगा तानरगा दम तौरगे हाइनाको अदो मैम आई मॉडल से सैमसंग गैलेक्सी S25 नेबको अदो मैम प्राइस ती दुम हाइजररोइगे मैमनासु दुम हेना दुम खंगमगनी अदो केना तौरे अदो मोयगा समाय तानरगा अनबॉक्सिंग दुम दगा तौद्रेबको सिदा सुम तौरसि हाइदना मोयनादि खंगबदो हेनबनिना हाइदना मोयगा तानरगा समायना अनबॉक्सिंग तौरे अदुगा मोयना लोइना पुरामक ताएबको अखोइसु थोइतोना हेंदोना याम हेना खंगबदो ओइदेदनाको मोबाइल गी मरमददिको अदुने अदुना मोयगा सु तानरे कमाय तौबा कैदो हाइनाको मोयना याम तातिना नुंगाय याम तातिना फैयबको मोइसे फजना अखोइ खंगदबसिंगदो फजना मोयनासु मेक सेंगना ताई अदुगा समाय तौदना अखोइगी ngasiगी आइगी फोन से लौरए मयाम दो याम सातीना इसे नुंगाय हबको याम सातीना हरावी कैगिना आइदी समायना इन फोन लौगनी काइसे खल्लुदेबको अतांग फोन अमा लौबा ngamgani काइसे खल्लुदेबको अदुने मयामना नुसिबिबदगी एना लौबा ngamjabaniबको अदो सिगी फोन से पाइबदगी आइगे चैनल से हेना ग्रो ओइबा अदुगा मयामगी थमोइ पेना सेवा तौबा ngamba अदुगुम्बा चैनल अमा ओइबा ngamjage हाइना आई मयामदगी मयामदा हाइजरिको अदुगा मयाम कई हाइनी नुंगाइबगी ngam लेते हाइ तारेको अदो मयाम मखा ताना अदुम येंगसी अदुगा मयामसु हाइदना कमेंट मयाम हाइरेदनाको आइगी फोन से अमका सिंदोओ फोन से क्लियर ओइबा वाली खोली हाइबदो आई लोइ खंगी मयामना इरकपा मयामदोको अदो मतमदुदा आइना ngamdabado लौबा ngamdabado अदुनिदा अदो ngasidi ngamjareको अदुना याम साथिना नुंगाइ मयामबो अमुकसु हन्ना थागचरी अदो मखा ताना अदुम येंगसीको कभी होता है ना कि दौड़ के जा रहे हैं वीडियो करना है स्टेबल चाहिए तो आप इसको ऑन कर दीजिए एक्शन ठीक है फर्स्ट टाइम अगर आप दौड़िए फिर वीडियो कीजिए पूरा और भी स्मूथ स्टेबल होगा ठीक है